monthly news meaning tabi bu sing mangong priana taram nokchari hauji pawbi maru do pawsing yam da pijari Election Commission of India ECI na voter slip chatnaba thingkibaga loinana pangthokadoriba Manipur State Legislative Assembly election da commission approve tauba identity document taragani thoigi manungda ama hekta pubiraklaga vote thadaba yagani haina CEO Manipur Rajesh Agarwal na haikrai wafam asingasi lamphel party leiba CEO Manipur gi conference hall da pangthokiba pawgi mifam amada phongdokibane pawgi mifam adu da CEO Rajesh Agarwal na haikibada ECI ne approve tawraba identity document taragani thoidudi EPIC card Aadhaar card MG Narega gi job card bank post office na issue tawba passport Ministry of Labor gi scheme gi makhada issue tawba health insurance smart card driving license PAN card NPR gi makhada RGI ne issue tawba smart card Indian passport photo yauba pension document Central State Government PSU Public Limited Company na employees in the issue tawba service identity card amadi MP MLA MLC sing the issue tawba official identity card singni mahangna makha taraduna hayeng ayuk ki pung 3 tagi hauduna numidang wairong gi pung 4 fauba punna assembly constituency kuntragani panda nipi mirep tara manga yauna punna mirep chama ga hubutara hundoi gi marai bak lep ka dori ba mikhalasida voter lak tara ni thoi lising mapan ga chamri ga kuntra mapan na vote hadana ga dori masigi manungda nupa voter na lak manga lising marfu ga chatu ka supna taret ne duga nupi voter na lak taruk lising ko nipan ga chatu ka yang taret ni PWD elector masing na lising tara ga nipuma thoi madi Centenarian voter na chani ge yang khai ma thoi ni mikhal thengna ga dori ba candidate chama ga humbutara hundoi asida BJP gi mirep kuntraga nipan CPI gi ama INC gi kuntraga manga NCP gi taruk NPP gi kuntaret JDU gi kunga nipan LJP Rambilas ki ahom RPI Atawali gi taruk Shivi Sena gi taret Kuki National Assembly gi ani Kuki People's Alliance ki ani amadi independent mirep taraga nipani masigi manungda criminal antecedent labor candidate kuntraga mapan yauri pangthokadoriba election asigi damak polling station khudingmakta webcasting amadi videography ge thawrang pumnamak loirei CAPF personnel singsu polling station khudingmakta deploy tawkibaga loinana critical polling station singda micro observer singsu deploy tawba loire haiki COVID safe oiba election ama ohenaba mathau taba polam sing polling party singda panghankrei loinana quarantine da leiba COVID naba voter singna vote hadabagi last hour pung 3 dagi mari fawbagi manungda vote thadaba yagani polling station khudingmakta volunteer ani thamduna PWD singgi khudong chanaba lokhathum thokpa thabak thoram singsu mapung phana lokali haiki service elector singgi postal ballot puna elector lakh ama lising ahumga chani ga hubutara marida electronically issue tawkibagi manungda hauji fawbagi oina elector chamanga ga yankai makpan yorakre loinana election duty da mathau tariba voter lakh ama lising ahumga humbutare na postal ballot apply tawki amadi postal ballot lising ani ga chamri ga taramapana facilitation center da fangki amadi lemhoriba sing aduna post ki kuthangda makoi gi address aduda thakre haiki makhata na PWD voter chamapan ga sukna taruk amadi chahi marfu gi mathata leiba voter lising mariga chamapan ga humpunipan na absentee voter category da apply tawraki essential service ki issue tawkiba postal ballot taraga manga mak phangle hainasu mahangna makhata ki loinana election asida voter khudingmakna thokpiraktuna apamba miref khanba amadi isagi voting right adu manghaloi dabani su mahangna lamdam asigi voter singda appeal tawrakli hayeng pangthokadoriba taranithoi suba Manipur Legislative Assembly election da laima popom da micro observer thamgani utlaudadi thamloi haiba tonga kya sandoktuna miyamda mipaiba pohaliba thajabigano madugi mahutta thoraktuna maximum vote thadabiu haina nambol AC INC gi candidate soiriba MPCC gi president namairapam loken gi election agent Saikom Chandrakantana mahaki nambol sabale kaide leiba yumda pangthokpa pawgi mifam amada ngasi phongdokrai mahangna makhata aduna leima pokpom da voters sing vote thadaba fanghande haiba wafam aranbane madudi hauzik BJP gi candidate oiriba sigi apokpana vote leplingai dasu utlauda miyam loina vote thadaba fangde haina kibasu lekhi candidate leibanina chap manaba status ne leima pokpom da micro observer thamlagani ulauda su EGI na soidana thamlakani langpokta leiba miyosing dasu ulauda gi BJP gi supporter singna vote thadaba tholakanu haiba tabadagi INC gi candidate oiriba MLA lokena ECI da micro observer thamnaba wakat kibasu lekrai aduna miyamna mipaibagi mahutta chithadana thokpiraktuna vote thadabiyo duga mathau tawriba official singna su manaba median yengbirakani haiba thajaba thamle haiki
Lakliba Taranithoi Suba Manipur Vidhan Sabha Mikhal asida Wangkhem Assembly Constituency da BJP gi mirep ama oiriba Yumnam Navachandra gi home polling oiriba Hauka Kiam gi jaga singda atopa candidate singna vote khomba changbada athingba pi haiba Mafam kya da sandokliba sitokpiyo mirep amatabu vote khombada athingba pi kiba leite pigidabsu leite haina Navachandra na Election Management Committee gi maikedi gi fongdorakli Kiam Khong Ahan Bida Paugi Mifam Pangtok Laduna, Committee ki General Secretary S. D. Namadi, Member Kangabam Sharat Chandran Hai, Mikhal Asi Santi Leina, Miyamna, Mana Pamjaba Mirep Singda Dumak Pibiyo, Miyamgi Democratic Right Masak Khang Namadi Hingsa Yaudaba Mikhal Ama, Oinanaba Committee ki Maikedi Honatuna Lakli, Aki Akang Pohali Haibagi Kudam Piba Ngamdana Lana Pau Sandok Patobigano, Mirep Navachandrabu Lana Uhanaba Tharang Lepiyo Haina, Fongdorakli. Imphal West District ki Mayang Imphal Thana Wangkhai Lekai digi Army oiba miyo ema sikre haijinduna voter list gi kakthатlam le haire hiramasiga mari lena ngase Mayang Imphal da pangthokpa paumi singa unaba amada Asem Loidang Kaubi nupi amana fongdorakpada mahake macha Asem Arupa Chandra Kauba amaga Asem Sur Chandra Kauba amaga Phaibok oina pokpane Phaibok asiga hal oiba Asem Sur Chandra na judo gi course oiramlaga handakta covid na maram oiduna lekidabane machanupa Asem Rupa Chandra na hauze army oiduna Bangalore da posting taduna leidi Loina handaki election asigi postal ballot vote thadabagi matam asida mahake macha Rupa Chandra gi maming yauroktabadagi tigatlubada Rupa Chandra asi lekhidre haiduna voter dagi kakiba oiramkibane maram asina hiram asida lengaki mari leinaba sing maruwaina election commission na mideng changbiduna mara leiba BLO gi mathakta action lokhatbiu loina na macha nupa Rupa Chandra busu akhanaba thawrang ama simduna vote thadaba phanghanbiu haiki Rengban village da season nariba handpump gi ising da iron gi saruka hena yawba thingnare Sunday khuding gi pangthokpa Sunday eco club activities ki saruka moina field testing kit season aduna pukri amasung handpump gi ising changyeng tawbada handpump gi ising da iron gi changka hena yawba thingnare ngase yu pung 8 tagi hauna Sunday eco club Rengban gi volunteers singna lambi gi nakyat ki amot paseng doklaba matungda interaction session amasu Rengban high school campus ta pangthoki amadi mahairoi anina corruption amadi climate change and importance of tree plantation haibiramda wangang ki amadi ADM gi secretary Surjit Khetri Mayum wangang loisingda Kudol Port oina Tell Me Why and Inspirational Quotes magazine sing piki Mathang thagi tang ahum da pangthokadoriba ni suba tangka chemical da Technopal Kendra da independent miref oiba TK Mosul Fagi Kanguna thasi kun manga da Kharau Viresta Mikhal gi campaign lakpada thokki bathogdo du yamna laibak thibane ngami haibagi matagom namfuda Mikhal gi campaign pangthokna ba hotnaduna hingsa gi thogdok thokhan khiba du TK Mosul Fana daida bugadabani haina Maring Women Organization WMO gi president Hoinu Charangna fongdurakli thogdodagi matangda ngasi Machi block ki manung chana leiba khunbi khulda pangthokkiba pawgi mifam amada wangangladuna Hoinu Charang hai Manipurda leiba Maring Furup ki waina handaki Mikhal asida Levelakpa candidate amaga punna chatmina bahaina yana kiba wafam aduda independent miref oiriba TK Mosul Fa masamakna khudek piduna yana khraba wafam gi wangmada Kharau village ta laktuna miyam gi warek ki mayokta thabak tawrakpadu yamna laibak thibane mafam aduda oiriba fibum madu lungnangningai oiba maramna laktana ba WMO gi maikedigi khan kibasu laiki adubu TK Mosul Fa gi thoksadaba thawong aduna mafam aduda hingsa gi thodok adu thohan kibane maduda natana Mikhal gi campaign gi namada khul aduda laknaga gari kya thugai bata natana makhal kya gi hingsa gi thabak chathaba amadi nupi oibi singda tabada nungai taba wahai wata sizina kibadu maring proof khakki natana lamdam asigi mama oibi singda usitabani haina lawi amaromda MWO ase NPF ka karigumbada mari amata lainade party amata da saugatpagi wafamsu leite MWO gi oinadi supnatangi Mikhal ga mari leinaba irang thoktana basin kibane maring proof ki yaifana ba amadi santi leba Mikhal ama ohena ba hotna bani Masak khangdaba singna nongmaina kaplambadagi soktuna hauze Ras Medicity da laikanariba wahengbam Rojit alias Bullet ki hauzik oiba pibam Chief Minister and Birena haktengna chatuna yengsinkre Chief Minister na Rojit alias Bullet ki haksangi pibam thuna fagalak oresano haina isorgi mafamda thawni jabaga loinana laingliba doctor singdasu ahenba mideng changbinaba Chief Minister gi maikedigi thamki laikanariba Rojit alias Bullet ta thawdok aduda chenaba miyosing athuba matamgi manungda soidana fagani amadi cherak pigani police ki maikedigi Zimbabwe thabak chathaba hokra hai ki
ngarang numidang pung 12:30 taba matamda Khetrigao Kendra JDU gi mirep oiriba Wahengbam Rojit atopa ming bullet na Mikhal Gamari lenana Naharov Makhapata leiba miyoi khara unana bahotnaringaida masak khangdaba singna nongmaina kaptuna sohankhibadu yamna pangdabagi thawongni haina JDU Manipur State Unit ki President Hangkhan Pau title na phongdorakle ngasi kai sampata leiba party asigi office ta pangthokiba pawgi mifam amada wafam ase phongdokladuna Hangkhan Pau title na hai Mikhal Gamari lenana campaign chatpa amadi miyamga unaduna wari watai sanaba haibasi miref oiriba singi hongna sani adubu atamnana political gi oiba singna ba manba mongda miref oiriba Niyoi amagi punsibu tem singna bahai base khatna bahauba amadi pamdaba thodok thokhanabagi marama moigane hayeng pangthokadoriba hanba tangkhaki mikhal asida miref oiriba miyoi asigi punsi tem singnaraga miyamda lana uhanaba amadi mi chathe hana bahotna base khudakta lepiyu muknaba leitana mikhal santi oina pangthokna bahotna minasi asiguma singnaba thawong asida JDU na mai leiduna chatloi chapchana thengnagani madugi paukhum chapchana pigani loinana thawong adu kanana karigidamak chathakibano haibadu athuba matamda sengdok ngarang numidang pung 12:30 tarakpa duwaida sakhangdaba mobon chuge activa tongduna lakpa miyoi anina Khetrigao Kendra gi JDU ki candidate Wahengbam Rojit Singh atopa ming bullet pu nongmaina kaplambagi thoktok adu sagi licha chatpa miyoi singh na tawgadaba mikithigi thawongni haina kongba nongthomam laikai gi ima panthoi bi sanglen da pangthokiba wakat mifam amada sarukya kibi athokpam indirana penda phongdokrai mahangna makha taraduna election hayeng khakta ngairaba matamasida candidate amada atamnana light attempt chatharapa si Mikhal Gamari leinana tawrapa oigani haina lawdaba ngamde खुदलाई सिजनदुना की अखंग नंगहनबा मदी खुद फाउबा थादुना आइनबु खुदता पाइरकपा सी डेमोक्रेसी चटपा लेबाक अमदा चथगदबली चटनते मिखल हाइबसी मियामगी अपामगी मतुंगिना पांगथोकदबनी मसिदा मनी मार्शल पावर सिजनदुना मियामदा की अखंग नंगहनबिगनो बुलेट पु कनाना करी मरमगी नोंमैना कापतुना हातना बहोतनरिबनो हाइबा मरी लेनबा सिंगना सेंगदोकपिरो हाइनासु मखाताकी Khetrigao AC ki JDU ki candidate Wahengbam Rojit alias Bullet pu nongmaina kaplambagi thokdopu Naharov Makhapat Khongjil Laikai gi club amadi Maira Paibi singna yaningdaba phongdoktuna ngasi Laikai adu da wakat mifam chathakre wakat mifam adu da sarkya kiba singna thokdo asigi achumba langla langjil puthokpiduna chenariba miyoi adubu logi matungina cherak pibiyo haikei Nasi ki wana di awli news matang solution jare mideng tabir basing mamukana khurum jare